ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯇꯣꯞ 7 ꯏꯟꯇꯦꯂꯤꯖꯦꯟ ꯄꯤꯄꯜ ꯍꯦꯕꯤꯠ ꯍꯥꯏꯕꯗꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯩꯅꯕꯤ ꯃꯈꯣꯏꯒꯤ ꯍꯦꯕꯤꯠ ꯉꯁꯤꯗꯤ 8 ꯈꯪꯃꯤꯟꯅꯔꯁꯤ꯫ ꯅꯝꯕꯔ 1. They ask many questions ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯌꯥꯝꯅ ꯍꯪꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯁꯤ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯒꯤ ꯈꯨꯗꯝ ꯍꯥꯏꯕꯕꯨ ꯅꯤꯀꯣꯂꯥ ꯇꯦꯁꯂꯥ, ꯊꯣꯃꯥꯁ ꯑꯜꯚꯥ ꯑꯦꯗꯤꯁꯟ, ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟ, ꯁꯥꯔ ꯑꯥꯏꯖꯦꯛ ꯅ꯭ꯌꯨꯇꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯃꯗꯤ ꯀꯣꯂꯦꯖꯁꯤꯡꯗ ꯋꯥꯍꯪ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯪꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯒ ꯐ꯭ꯔꯤꯖ, ꯋꯥꯁꯤꯡ ꯃꯦꯆꯤꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯂꯦꯛꯇ꯭ꯔꯤꯛꯇꯒꯤ ꯆꯂꯥꯏꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯏꯂꯦꯛꯇ꯭ꯔꯤꯛ ꯄꯨꯊꯣꯛꯑꯝꯕ ꯍꯥꯏꯕꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯕꯜꯕ ꯄꯨꯊꯣꯛꯑꯝꯕ ꯑꯁꯤ ꯊꯣꯃꯥꯁ ꯑꯜꯚꯥ ꯑꯦꯗꯤꯁꯟꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯤ ꯄꯨꯊꯣꯛꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯩꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤꯕꯁꯤ ꯉꯥꯜꯂꯝꯂꯣꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯀꯔꯤꯒꯨꯝꯕ ꯐꯣꯔꯁ ꯑꯃꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯆꯤꯡꯁꯤꯜꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯥꯔ ꯑꯥꯏꯖꯦꯛ ꯅ꯭ꯌꯨꯇꯟꯅ ꯄꯨꯊꯣꯛꯂꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯒ꯭ꯔꯦꯚꯤꯇꯤ ꯀꯧꯕ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯂꯣꯏ꯫ ꯅꯝꯕꯔ 2. They never assume they are smart ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯁꯤ ꯁ꯭ꯃꯥꯔꯠ ꯑꯣꯏꯌꯦꯅ ꯈꯟꯖꯔꯒꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯈꯪꯂꯒ ꯂꯩꯔꯤꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈꯜꯂꯒ ꯂꯩꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯑꯅꯧ ꯑꯅꯧꯕ ꯅꯣꯂꯦꯖꯁꯤꯡ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯤꯡ ꯐꯪꯕ ꯉꯝꯂꯣꯏ꯫ ꯅꯝꯕꯔ 3. Habit of saving ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯨꯡꯁꯤꯟꯕꯒꯤ ꯍꯩꯅꯕꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯇꯨꯡꯁꯤꯜꯂꯒ ꯊꯝꯃꯦ ꯍꯥꯏꯅ ꯈꯜꯂꯁꯤ, ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯑꯃ ꯄꯤꯔꯛꯄ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗ꯭ꯔꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ, ꯑꯁꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯅ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯍꯧꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯈꯤꯕꯁꯨ ꯑꯣꯏꯊꯣꯛꯇꯕ ꯅꯠꯇꯦ꯫ ꯅꯝꯕꯔ 4. They have high self-control ꯉꯁꯤꯃꯛ ꯃꯥꯏ ꯄꯥꯛꯄ ꯑꯆꯧꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯈ꯭ꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯥꯅ ꯃꯁꯥ ꯁꯦꯜꯐ-ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯕ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯖꯕ ꯃꯤꯑꯣꯏꯁꯤꯡ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯃꯁꯥꯅ ꯃꯁꯥꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯐꯥꯊꯅ, ꯌꯥꯝꯅ ꯏꯪꯊ ꯇꯞꯊꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯀꯥꯟꯗꯁꯨ ꯇꯧꯕ ꯃꯔꯝꯅ ꯃꯈꯣꯏꯒꯨꯝꯕꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯍꯦꯜꯂꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯦꯜꯐ-ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯉꯝꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯏꯪꯊ ꯇꯞꯊꯍꯟꯕ ꯑꯗꯨꯒ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯖꯕ, ꯋꯥꯈꯜꯕꯨ ꯐꯥꯖꯤꯟꯕ ꯉꯝꯕ ꯑꯁꯤ ꯉꯝꯃꯤ ꯍꯥꯏꯕꯁꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯌꯥꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯅꯝꯕꯔ 5. They are open-minded ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ open-minded ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯤꯅ ꯌꯥꯝꯅ ꯈꯪꯕ, ꯑꯗꯣꯝꯒꯤ ꯄꯨꯛꯇ ꯋꯥ ꯂꯣꯠꯄ ꯍꯩꯇꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ open-minded ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯂꯣꯟ ꯃꯁꯛ, ꯅꯤꯀꯣꯂꯥ ꯇꯦꯁꯂꯥ, ꯑꯗꯨꯒ ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟ ꯍꯥꯏꯔꯤꯕ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯇꯧꯕ ꯃꯈꯣꯏꯒꯤ ꯍꯦꯕꯤꯠꯅꯤ꯫ ꯅꯝꯕꯔ 6. They read book ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯌꯥꯝꯅ ꯐꯅ, ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯊꯝꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖꯁꯤꯡ, ꯒ꯭ꯌꯥꯟ ꯂꯧꯁꯤꯡꯁꯤꯡ ꯑꯅꯧ ꯑꯅꯧꯕ ꯀꯌꯥ ꯑꯃ ꯍꯦꯟꯒꯠꯂꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯪꯊ ꯇꯞꯊꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯁꯤ ꯌꯥꯝꯅ ꯃꯄꯨꯡ ꯐꯥꯅ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯁꯤ ꯔꯤꯁꯔꯆꯔꯁꯤꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯅꯝꯕꯔ 7. Get up early ꯍꯥꯏꯕꯗꯤ ꯑꯌꯨꯛ ꯌꯥꯝꯅ ꯉꯟꯅ ꯍꯧꯒꯠꯂꯨ ꯍꯥꯏꯕꯅꯤ꯫ ꯃꯁꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯄꯤꯄꯜꯁꯤꯡꯅ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯕ ꯊꯧꯑꯣꯡ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯕꯨ ꯏꯪꯊ ꯇꯞꯊꯍꯟꯕꯗꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤ ꯉꯁꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯅꯤꯀꯣꯂꯥ ꯇꯦꯁꯂꯥ, ꯑꯜꯕꯥꯔꯠ ꯑꯥꯏꯟꯁꯇꯥꯏꯟ, ꯊꯣꯃꯥꯁ ꯑꯜꯚꯥ ꯑꯦꯗꯤꯁꯟ, ꯁꯥꯔ ꯑꯥꯏꯖꯦꯛ ꯅ꯭ꯌꯨꯇꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯄ, ꯃꯈꯣꯏꯒꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯥꯟꯅ ꯇꯧꯕꯤꯔꯝꯗ꯭ꯔꯕ
ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯌꯥꯍꯧ ꯉꯟꯅ ꯍꯥꯟꯅ ꯍꯧꯒꯠꯄꯤꯔꯝꯗꯕ ꯇꯥꯔꯒꯁꯨ ꯉꯁꯤꯗꯒꯤ ꯑꯗꯣꯝꯒꯤ ꯔꯨꯇꯤꯟ ꯑꯃ ꯁꯦꯝꯗꯨꯅ ꯊꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯔꯨꯇꯤꯟ ꯑꯁꯤꯗ ꯑꯗꯣꯝꯅ ꯄꯨꯡ ꯀꯌꯥꯗ ꯍꯧꯒꯠꯀꯗꯕꯅꯣ ꯍꯥꯏꯔꯤꯕ ꯑꯗꯨ ꯏꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯗꯣꯝꯅ ꯅꯨꯡꯇꯤꯒꯤ ꯍꯥꯏꯔꯤꯕ ꯔꯨꯇꯤꯟ ꯑꯁꯤ ꯉꯥꯛꯇꯨꯅ ꯆꯠꯄꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝꯒꯤ ꯕ꯭ꯔꯦꯟꯅ ꯃꯁꯥ ꯃꯇꯣꯟꯗ ꯈꯔ ꯂꯩꯔꯛꯂꯕ ꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝ ꯌꯥꯍꯧ ꯉꯟꯂꯛꯀꯅꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯄꯗ ꯅꯠꯇꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯑꯣꯏꯊꯣꯛꯏ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤ ꯑꯗꯣꯝꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯦꯝꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯖꯒꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ, ꯂꯥꯏꯛ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯇꯣꯄꯤꯛꯁꯤꯡ, ꯃꯌꯥꯝꯅ ꯁꯦꯝꯍꯟꯅꯤꯡꯕ ꯚꯤꯗꯤꯑꯣ ꯂꯩꯔꯒꯁꯨ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯣꯝꯅ ꯄꯥꯝꯕꯤꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯦꯝꯕ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫